ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯁꯦ ꯑꯗꯣꯝꯒꯤꯅꯤ꯫ ꯋꯥꯔꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯗ ꯑꯣꯏꯍꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄ ꯑꯍꯣꯡꯕ ꯄꯣꯠ ꯑꯃ ꯎꯕꯒ ꯍꯦꯛꯇ ꯍꯪꯒꯅꯤ, ꯃꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯀꯔꯤꯅꯣ? ꯅꯣꯡꯃ ꯑꯍꯜꯁꯤꯅ ꯁꯨꯝ ꯆꯠꯊꯣꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ, ꯄꯥꯈꯪ ꯃꯆꯥ 2-3ꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯊꯝꯕꯤꯔꯒ ꯒꯥꯔꯤ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯜꯁꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯂꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯍꯪꯉꯤ, "ꯏꯕꯦꯝꯃ, ꯅꯇꯧ ꯌꯦꯡꯕꯗ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯪꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨ ꯈꯨꯔꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ?" ꯑꯍꯜꯗꯨꯒꯤ ꯈꯪꯅꯤꯡꯂꯤꯕꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯂꯤꯔꯛꯏ꯫ "ꯈꯨꯔꯥ, ꯈ꯭ꯔꯤꯁꯇ 1840 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯁꯤ꯫ ꯇꯪꯗꯥꯡꯕꯃꯛꯇꯤ ꯀꯥꯎꯈ꯭ꯔꯦ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯍꯥꯟꯕ ꯈꯣꯡꯆꯠꯀꯤ ꯑꯍꯤꯡ 2-3ꯗꯨ ꯒꯥꯔꯤ ꯐꯪꯗꯗꯨꯅ ꯃꯥꯜ ꯒꯥꯔꯤ ꯇ꯭ꯔꯛ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯒꯥꯔꯤꯗꯨꯅ ꯆꯤꯜꯂꯤꯕꯁꯨ ꯃꯍꯥꯅꯤ, ꯃꯊꯛ ꯃꯈꯥꯅꯤ ꯇꯣꯡꯂꯤꯕ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯕꯅ ꯏꯃꯤꯠ ꯏꯃꯥꯏ ꯄꯥꯡꯖꯕꯒ ꯉꯝꯈꯤꯗꯦ꯫ ꯏꯁꯥꯁꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯌꯣꯝꯈꯤ꯫ ꯀꯔꯤꯒꯤꯁꯨ ꯋꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯗꯤꯃꯥꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯌꯥꯁꯨ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇ꯭ꯔꯛꯅꯤꯗꯣ ꯑꯁꯣꯟ ꯑꯅꯥꯒ ꯌꯦꯡꯕꯤꯗꯕ꯫ ꯑꯗꯨꯅ ꯑꯆꯧꯕ ꯖꯀꯤꯡ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯄꯥꯈꯠꯇꯨꯅ ꯈꯪꯂꯥꯎ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯇꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯕꯣꯛꯁꯦ ꯃꯊꯛ ꯃꯈꯥ ꯀꯌꯥꯔꯛ ꯑꯣꯟꯈꯤ꯫ ꯂꯨꯔꯕ ꯂꯣꯈꯥ ꯎꯔꯨꯕꯗ ꯏꯃꯤꯠꯁꯤ ꯇꯟꯗꯟ ꯄꯥꯏꯈꯤ, ꯏꯀꯣꯛꯁꯤ ꯀꯌꯥꯔꯛ ꯉꯥꯎꯈꯤ꯫ ꯏꯁꯝ ꯏꯅꯥ ꯏꯐꯤ ꯏꯔꯣꯜ ꯃꯊꯣꯡ ꯆꯥꯈꯤꯗꯦ, ꯂꯣꯏꯁꯟ ꯈꯣꯝꯖꯟꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯃꯊꯛꯇ ꯃꯤꯔꯣꯜ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯃꯝ ꯑꯊꯦꯡꯅꯤ, ꯇꯣꯡꯂꯤꯕꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯇꯝꯗꯣ ꯍꯥꯏꯅꯩ, ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯌꯥꯗ꯭ꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔꯔꯥ ꯊꯅꯥꯔꯥ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯅ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯥꯡꯗ ꯌꯦꯡꯊꯧ ꯂꯣꯜꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥ ꯃꯆꯤꯟꯅ ꯇꯤꯠ ꯇꯤꯠ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯧ ꯊꯧꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯡꯖꯨꯝꯒ ꯏꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯧꯕꯒꯤꯁꯨ ꯃꯍꯥꯛ ꯑꯣꯖꯥ ꯅꯥꯏꯗꯕ, ꯁꯤꯡ ꯆꯤꯡꯅꯕ ꯁꯛꯇꯤꯃꯥꯟꯗꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯛꯄꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯃꯁꯥꯁꯤꯅ ꯅꯥꯟꯗ꯭ꯔꯤꯕꯁꯨ ꯃꯄꯨꯟꯁꯤꯗ ꯃꯥꯏꯕꯤꯅ ꯏꯄꯥꯟꯗ ꯏꯔꯨꯖꯕꯤꯕꯗꯒꯤ 2ꯔꯛ ꯁꯨꯅ ꯂꯨꯖꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯌꯨ ꯊꯛꯇꯤ, ꯑꯈꯥꯝ ꯈꯨꯗꯤꯡ ꯊꯛꯄꯣꯏꯅ ꯅꯠꯇꯦꯗ, ꯍꯩꯖꯟꯕꯤꯅꯤꯗꯣ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯃꯈꯩꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯋꯥꯖꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯃꯛꯇꯤ ꯑꯩꯈꯣꯏꯗ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯀꯌꯥꯕꯃꯛꯇꯤ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯤꯌꯥꯝꯅꯗꯤ ꯈꯣꯡꯆꯠꯁꯤꯅ ꯊꯥꯖꯕꯤꯔꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯁꯤꯅ ꯁꯥꯈꯤꯅꯤ, ꯇꯨꯡꯗ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯦꯛ ꯀꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯃꯥ ꯑꯃꯗꯤ ꯒꯥꯔꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯗꯤ ꯈꯪꯖ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯈꯣꯡꯆꯠꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯅꯤꯄꯨꯔ ꯒꯣꯚꯤꯟꯗꯒꯤ ꯂꯩꯕꯥꯛꯇ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥ ꯀꯥꯂꯤꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯙꯔꯃꯁꯂꯥꯗ ꯊꯨꯡꯂꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯐꯝꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯀꯌꯥꯅ ꯑꯩꯕꯨ ꯁꯛꯍꯦꯟꯕꯤ, ꯁꯛꯇꯤ ꯂꯩꯕꯤ ꯂꯛꯁꯃꯤꯒꯨꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯟꯕꯤꯔꯝꯃꯤ ꯃꯌꯥꯝꯗ꯫ ꯄꯨꯝꯅꯃꯛꯅ ꯁꯣꯟꯅꯩ, "ꯏꯕꯦꯝꯃ, ꯅꯪꯁꯤ ꯏꯆꯥ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯗ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨꯀꯣ?" ꯑꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯈꯤ, "ꯍꯣꯏ ꯍꯣꯏ, ꯏꯔꯥꯏꯕꯛꯇꯨꯝ ꯐꯕꯅꯤ, ꯅꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯍꯜꯂꯨ꯫ ꯅꯝꯕꯔ 4 ꯆꯥꯍꯟꯒꯅꯨ, AIDS ꯄꯛꯍꯟꯒꯅꯨ, ꯑꯩ ꯂꯨꯈ꯭ꯔꯥ ꯑꯣꯏꯕ ꯉꯝꯖꯔꯣꯏ꯫ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯍꯜꯂꯨ, ꯑꯎꯟ ꯅꯥꯏ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯂꯒ ꯅꯆꯥꯅ ꯁꯦꯕꯥ ꯇꯧꯗꯨꯉꯥꯏꯗꯅ." ꯑꯩꯒꯤ ꯋꯥꯍꯩꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯀꯥꯟꯗ
ꯃꯌꯥꯡ ꯀꯨꯂꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯁꯣ ꯂꯣꯟꯁꯤꯟꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯀꯥꯈꯨꯗꯨꯗ ꯃꯅꯝꯅꯦ ꯃꯍꯥꯅꯦ ꯀꯌꯥ ꯋꯥꯅ ꯂꯦꯜꯂꯤ꯫ ꯍꯩꯅꯗꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗꯕꯅꯤꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯗꯩꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯇꯥꯕ ꯀꯥꯟꯗ ꯉꯔꯥꯡꯒꯤ ꯀꯨꯂꯤꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯔꯨ ꯃꯥꯏꯊꯍꯜꯂꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥꯁꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯗ꯭ꯔꯤ ꯇꯅꯥꯟ ꯇꯅꯥꯟ ꯇꯉꯥꯡ ꯇꯉꯥꯡ ꯌꯦꯡꯕꯗ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯤꯠ ꯁꯛꯆꯨ ꯊꯣꯛ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯂꯦꯅꯒꯦ ꯃꯇꯥꯒꯨꯝ ꯃꯥꯔꯋꯥꯔꯤ ꯒꯥꯗꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯨꯗ ꯏꯊꯟꯇ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯆꯠ ꯑꯋꯣꯛ ꯀꯌꯥꯅ ꯑꯩꯕꯨ ꯄꯥꯝꯖꯕꯗꯒꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤꯕ ꯎꯕꯗ ꯄꯥꯝꯖꯕ ꯃꯀꯥꯗ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤ ꯂꯦꯟꯖꯔꯨꯒꯦ ꯈꯟꯖꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯇꯨꯡꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯂꯦꯝꯂꯕ ꯑꯍꯜ ꯑꯃ ꯚꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩ ꯎꯕꯗ ꯃꯍꯥꯛ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯐꯨꯛꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯗꯦ, ꯑꯩꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯩ꯫ ꯃꯈꯨꯠꯅ ꯊꯣꯡ ꯍꯥꯏꯖꯤꯜꯂꯝꯂꯒ ꯗꯨꯀꯥꯟꯒꯤ ꯁꯤꯔꯤ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯂꯝꯃꯤ꯫ ꯏꯁꯤꯠꯄꯅ ꯉꯥꯒꯤ ꯃꯁꯣꯡ ꯎꯔꯒ ꯍꯔꯥꯎꯕꯒꯨꯝ ꯃꯥꯕꯨ ꯎꯕꯗ ꯃꯔꯋꯥꯔꯤꯗꯨꯅ ꯍꯔꯥꯎꯕꯅ ꯃꯕꯨꯛ ꯑꯆꯧꯕꯗꯨ ꯀꯣꯔꯐꯨ ꯐꯦꯡꯕꯒꯨꯝ ꯃꯈꯨꯠꯅ ꯅꯥꯜꯂ ꯅꯥꯜꯂꯗꯨꯅ "ꯅꯃꯁꯇꯦ ꯁꯒꯣꯜꯁꯦꯝ ꯃꯍꯥꯖꯣꯟ", "ꯅꯃꯁꯇꯦ ꯕꯥꯕꯨꯖꯤ", ꯑꯁꯨꯝꯅ ꯀꯧꯅꯔꯝꯃꯤ꯫ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯖꯗꯦ꯫ ꯏꯁꯥꯒꯤ ꯏꯐꯤ ꯏꯔꯣꯜ ꯑꯆꯦꯠ ꯑꯀꯣꯝꯗꯨꯝ ꯌꯦꯡꯁꯤꯟꯖꯩ꯫ ꯗꯨꯀꯥꯟꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ, ꯆꯥ ꯊꯛꯃꯤꯟꯅꯩ꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤ, ꯗꯨꯇꯤꯒꯤ ꯄꯥꯎ, ꯂꯨꯄꯥꯒꯤ ꯃꯈꯣꯜ ꯇꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯃꯤ꯫ ꯃꯍꯥꯎ ꯂꯩꯕ ꯋꯥꯔꯤꯅꯤ꯫ ꯂꯤꯁꯤꯡ ꯂꯥꯛꯇ ꯉꯥꯛꯇ ꯉꯥꯡꯅꯩ꯫ ꯀ꯭ꯔꯣꯔꯄꯇꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯔꯛꯈꯤ꯫ ꯍꯤꯟꯗꯤ ꯏꯪꯒ꯭ꯔꯥꯖꯤ ꯃꯔꯛ ꯃꯔꯛꯇ ꯊꯦꯠꯅꯩ꯫ ꯂꯣꯟ ꯈꯖꯤꯛ ꯋꯥꯠꯄꯅꯔ ꯈꯪꯗꯦ, ꯁꯒꯣꯜꯁꯦꯝ ꯃꯍꯥꯖꯣꯟꯅ ꯃꯉꯛ ꯈꯔ ꯍꯦꯟꯅ ꯁꯨꯒꯤꯕꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩ ꯏꯊꯥ ꯊꯥꯖꯗꯅ ꯚꯦꯟ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯗ ꯉꯔꯥꯡꯒꯤ ꯀꯨꯂꯤꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯩ ꯃꯥꯔꯋꯥꯔꯤ ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, "ꯍꯦ ꯃꯥꯔꯋꯥꯔꯤ, ꯄꯩꯁꯥꯒꯤꯗ ꯈꯟꯕ ꯑꯁꯤꯔꯥ? ꯄꯩꯁꯥ ꯄꯥꯏꯕ ꯅꯈꯣꯏꯒꯤ ꯁꯥꯖꯠ"꯫ ꯈꯜꯂꯤꯉꯩꯗ ꯒꯥꯔꯤꯗꯨ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯃꯍꯥꯖꯣꯟꯒ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯖꯣꯟꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤ, ꯃꯈꯨꯠꯅ ꯅꯥꯟꯕꯤ꯫ ꯑꯩ ꯃꯍꯥꯖꯣꯟꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯖꯩ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯁꯤꯠꯇ ꯊꯦꯡꯂꯨ ꯈꯣꯠꯂꯨꯒꯅꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛ ꯍꯦꯛ ꯆꯠꯊꯖꯩ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯊꯍꯧꯒꯅꯤ ꯃꯤꯄꯥꯏꯖ ꯃꯥꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯅꯥ ꯄꯥꯏꯗꯨꯅ ꯏꯁꯥꯁꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯩꯕꯨ ꯁꯦꯟꯅꯕ ꯈꯛꯇꯣꯛꯇꯦ꯫ ꯑꯩ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯏꯇꯣꯝ ꯇꯔꯛ ꯇꯣꯜꯂꯕ ꯖꯤꯕꯒꯨꯝ ꯂꯩꯈꯤ꯫ ꯁꯒꯣꯜꯁꯦꯝ ꯃꯍꯥꯖꯣꯟꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯦ꯫ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯕ, ꯑꯩꯉꯣꯟꯗ ꯂꯥꯜꯂꯨꯗꯅꯕ ꯑꯆꯦꯠꯄ ꯋꯥ ꯃꯆꯥꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯩ꯫ ꯑꯩꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯅꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯔꯥꯅꯤ ꯂꯨꯍꯣꯡꯂꯦ꯫ ꯑꯩꯁꯨ ꯑꯉꯥꯡꯕ ꯐꯤ ꯏꯜꯂꯛꯄꯗꯨ ꯊꯥꯗꯦ, ꯂꯨꯍꯣꯡꯕꯗꯨ ꯑꯗꯨꯝ ꯌꯦꯡꯂꯦ꯫ ꯄ꯭ꯔꯤꯌꯥꯔꯥꯅꯤꯒꯨꯝ ꯑꯩꯁꯨ ꯄꯥꯝꯖꯕ ꯃꯀꯥꯗ ꯈꯨꯟꯗꯨ ꯄꯔꯦꯡ ꯍꯨꯛꯆꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯂꯔꯣꯏ꯫ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕ ꯃꯤꯒꯤꯗꯃꯛ ꯄꯨꯟꯁꯤ ꯂꯦꯜꯂꯨ ꯇꯝꯂꯝꯂꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯇꯦꯡꯊꯥꯔꯨꯅꯤ? ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯕꯤꯙꯤꯅ ꯇꯝꯂꯛꯄꯅꯤ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯄ꯭ꯔꯤꯌꯥꯔꯥꯅꯤꯒꯤ ꯑꯅꯧꯕ ꯌꯨꯝꯗ ꯑꯎꯟ ꯅꯥꯏ ꯑꯣꯏꯅ ꯆꯠꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯤꯅꯥꯏꯒꯤ ꯃꯄꯣꯛ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯑꯔꯪ ꯑꯍꯨꯏꯅ ꯊꯜꯂꯕ ꯀꯥꯗꯨꯗ ꯑꯩꯅ ꯈꯨꯔꯕ ꯆꯥꯛꯁꯪ ꯀꯥ ꯑꯃꯗ ꯂꯩꯍꯜꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯤꯌꯥꯔꯥꯅꯤꯅ
ꯑꯩꯒꯤ ꯏꯊꯧ ꯄꯤꯔꯦ꯫ ꯑꯌꯨꯛꯇ ꯆꯥ ꯂꯣꯟꯕ, ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ, ꯁꯥ ꯉꯥ ꯇꯥꯎꯕ, ꯑꯆꯥ ꯑꯊꯛ ꯁꯦꯝꯕ ꯀꯌꯥꯅꯤ, ꯃꯤꯀꯨꯞ ꯑꯃ ꯁꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯩꯅ ꯅꯣꯝꯖꯕꯁꯤ ꯃꯩꯁꯥ ꯂꯥꯡꯕ ꯉꯥꯛꯇꯅꯤ, ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯦ꯫ ꯑꯩꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯣꯊꯥꯖꯔꯤꯕ ꯑꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯏꯁꯥꯁꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯨꯍꯟꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯎꯅꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝ ꯐꯪꯍꯟꯗꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯏꯔꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯄꯒꯤꯁꯨ ꯑꯩꯅ ꯏꯊꯧꯗꯥꯡ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯄ꯭ꯔꯤꯌꯥ ꯔꯥꯅꯤꯒꯤ ꯑꯑꯣꯟꯅꯥꯏ ꯑꯣꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯑꯁꯨꯛꯇꯤ ꯋꯥꯔꯒ ꯑꯩꯒꯤ ꯄꯦꯟꯖꯕ ꯑꯃꯗꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯕ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯎꯕ ꯇꯥꯕ ꯐꯪꯂꯔꯣꯏꯗꯧꯕ ꯑꯃ ꯕꯤꯙꯤꯅ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕꯤꯔꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯧ ꯑꯅꯧꯕꯤ ꯄ꯭ꯔꯤꯌꯥꯅ ꯆꯥꯛꯈꯨꯝ ꯆꯪꯕꯒ ꯃꯄꯨꯔꯣꯏꯕꯅ ꯑꯦꯟꯁꯥꯡ ꯁꯦꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯒꯗꯕꯒꯤ ꯂꯩꯁꯤꯟꯅꯕ꯫ ꯑꯩꯁꯦ ꯑꯑꯣꯟꯅꯥꯏꯅꯤ, ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ, ꯇꯥꯔꯝꯂꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗꯣ ꯇꯥꯖꯕ, ꯑꯃꯔꯣꯝꯗꯅ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯆꯥꯛꯁꯪꯁꯤꯗ ꯃꯃꯥꯡꯉꯩ ꯃꯈꯣꯏꯅ ꯂꯨꯍꯣꯡꯂꯛꯄꯒ ꯍꯧꯖꯤꯛꯀꯤꯒ ꯈꯦꯟꯅꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯂꯣꯟꯅ ꯊꯣꯛꯅ ꯁꯥꯟꯅꯖꯕꯗꯣ ꯇꯥꯖ ꯎꯖꯕ ꯐꯪꯕ ꯑꯁꯤꯅꯤ꯫ ꯑꯑꯣꯟꯅꯥꯏꯃꯛ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯆꯦꯠ ꯑꯀꯣꯝ, ꯑꯄꯥꯝ ꯅꯨꯡꯁꯤ, ꯂꯩꯇ ꯂꯥꯏꯔ, ꯑꯍꯥꯎ ꯍꯥꯎꯇ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯅꯕ ꯆꯥꯎꯔꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯧꯈ꯭ꯋꯥꯡ ꯐꯨꯔꯤꯠꯀꯨꯝꯕꯅꯤ, ꯀꯌꯥꯕꯨ ꯁꯥꯡꯉꯨꯒꯕꯅꯣ, ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯅꯤꯗꯅ꯫ ꯊꯨꯅꯃꯛ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯁꯤꯜꯂꯛꯈꯤ꯫ ꯃꯁꯥꯒꯤꯇ ꯌꯦꯡꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯁꯛꯇꯤꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩꯅ ꯊꯕꯛ ꯁꯨꯗꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯕ ꯍꯧꯔꯛꯂꯦ, ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯝꯈꯥꯛ ꯊꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯏꯁꯥ ꯂꯥꯛꯇꯨꯅ ꯆꯤꯛꯊꯣꯔꯛꯂꯒ ꯀꯜꯂꯕ ꯅꯨꯡꯖꯦꯡ ꯆꯦꯒꯥꯏ ꯃꯊꯛꯇ ꯀꯥꯎꯔꯗꯨꯅ ꯊꯔꯣ ꯑꯣꯜꯍꯟꯗꯨꯅ ꯁꯣꯔꯣꯛ ꯇꯥꯟꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯙꯔꯃ ꯂꯩꯕ ꯑꯍꯜ ꯈꯔꯅ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯍꯧꯖꯤꯛꯀꯥꯜꯒꯤ ꯅꯍꯥꯅꯕꯨ ꯃꯗꯨ ꯇꯥꯕꯤꯕ꯭ꯔꯥꯅꯦ? ꯏꯔꯥꯏꯕꯛ ꯊꯤꯕꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯂꯥꯛꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯂꯩꯔꯨꯕ ꯏꯃꯨꯡꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯆꯥꯛꯂ ꯃꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯈꯤ꯫ ꯏꯁꯥ ꯏꯎ ꯆꯦꯛ ꯇꯧ, ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯍꯥꯞꯂꯕ ꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤꯗꯃꯛ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯆꯥꯛꯈꯨꯝ ꯀꯌꯥꯗ ꯂꯦꯜꯂꯛꯄꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ, ꯆꯥꯛꯈꯨꯝ ꯀꯌꯥꯒꯤ ꯑꯍꯥꯎ ꯍꯥꯎꯇ, ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯗ ꯎꯗꯕ ꯌꯥꯎꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯈꯨꯔꯥꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ꯫ ꯁꯪꯁꯥꯔ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ, ꯃꯥꯒꯤ ꯐꯔꯒꯇ ꯂꯣꯏꯔꯦ ꯈꯟꯅꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯄꯨ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯄꯥꯝꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯈꯥꯏꯅꯔꯛꯂꯕꯔꯣ? ꯈꯥꯏꯅꯗꯦ, ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ? ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯧꯕ꯫ ꯐꯔꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯄꯗ ꯈꯨꯔꯥꯒ ꯎꯅꯔꯁꯤꯀꯣ꯫ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯀꯦ꯫ ꯅꯃꯤꯡ ꯑꯁꯦꯡꯕꯗꯨ ꯈꯨꯔꯥꯗ ꯍꯥꯏꯔꯝꯃꯨ꯫ ꯀꯔꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯈꯪꯒꯅꯤ? ꯈꯨꯔꯥ, ꯑꯩ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯅꯤ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯀꯠꯇꯣꯛꯆꯔꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯖꯦꯡ ꯆꯦꯒꯥꯏ ꯃꯊꯛꯇꯗꯗꯤ ꯑꯣꯟꯗꯨꯅ ꯀꯥꯎꯗꯨꯅ ꯄꯨꯕꯤꯒꯅꯨ, ꯒꯥꯔꯤ ꯃꯊꯛꯇꯒꯤ ꯂꯪꯊꯕꯤꯒꯅꯨ, ꯑꯩ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯁꯦ ꯑꯗꯣꯝꯒꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯈꯨꯔꯨꯝꯖꯔꯤ꯫